ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕꯇ ꯅꯠꯇꯅ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯖꯥꯗꯨꯒꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯉꯜꯂꯤꯉꯩ ꯄꯨꯟꯁꯤ ꯍꯥꯏꯕꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯌꯥꯝꯕ ꯅꯨꯡꯉꯥꯏꯊꯣꯛꯂꯒ ꯄꯨꯟꯁꯤ ꯂꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯃꯁꯛ ꯃꯇꯧꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯤ ꯅꯨꯖꯥ ꯑꯃꯈꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯂꯒ ꯃꯍꯥꯛꯅ ꯂꯧꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯗꯥꯎ ꯌꯥꯕ ꯃꯤꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯖꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯤꯡꯊꯧꯁꯤꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯖꯥꯗꯨꯒꯔ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯦ꯫ ꯑꯉꯥꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯃꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯀꯌꯥꯒ ꯂꯣꯏꯅꯕꯗꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯚꯥꯔ ꯅꯤꯡꯊꯤꯅ ꯈꯪꯕ ꯑꯉꯥꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯍꯥꯔꯥꯅꯤꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯎꯅꯤꯡꯂꯛꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯒ ꯎꯃꯪꯗ ꯂꯥꯛꯈꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯝꯗ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ "ꯏꯃꯥꯒꯤ ꯏꯃꯣꯝ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯦ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯅ ꯁꯣꯏꯗꯅꯃꯛ ꯑꯊꯤꯡꯕ ꯄꯤꯔꯛꯀꯅꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯗꯨ ꯑꯣꯅꯤꯡꯕ ꯖꯤꯕ ꯑꯣꯟꯕ ꯉꯝꯕ ꯌꯥꯝꯅ ꯍꯩꯕ ꯖꯥꯗꯨꯒꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯃꯥꯁꯦ ꯑꯩꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛ ꯑꯊꯤꯡꯕ ꯄꯤꯔꯛꯀꯅꯤ"꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯎꯃꯪꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒ ꯖꯥꯗꯨꯒꯔ ꯀꯌꯥꯃꯔꯨꯝꯒ ꯌꯥꯝꯅ ꯆꯥꯎꯅ ꯃꯨꯛꯅꯕ ꯑꯃꯨꯛꯈꯛ ꯊꯣꯛꯈꯤ꯫ ꯃꯇꯝꯗꯣ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯁꯨꯅꯨꯄꯥ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯁꯨꯗꯨꯗ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯕ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅ ꯆꯠꯅꯔꯣꯜ ꯊꯧꯒꯜꯂꯣꯟ ꯈꯪꯅ ꯆꯥꯎꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯑꯃꯈꯛ ꯊꯣꯛꯂꯔꯦ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯗꯨ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯒ ꯍꯥꯟꯅ ꯇꯥꯟꯅꯒꯗꯕꯅꯤ꯫ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯏꯃꯥ ꯏꯆꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯁꯤꯟꯕꯤꯔꯒ ꯂꯥꯛꯂꯤꯕꯅꯤ"꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯃꯥꯅ ꯁꯤꯈꯤꯕꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯖꯥꯗꯨꯒꯔ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯈꯤꯕꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯂꯝ ꯈꯔ ꯀꯣꯏꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯥꯗꯨꯒꯔ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯕ ꯀꯌꯥꯃꯔꯨꯝ ꯑꯣꯜꯂꯒ ꯂꯝ ꯂꯝꯁꯤꯡꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯗꯨꯅ ꯂꯪꯖꯥ ꯑꯃꯈꯛ ꯑꯣꯜꯂꯒ ꯂꯝ ꯑꯃꯗ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯈꯛ ꯑꯇꯤꯌꯥꯗꯒꯤ ꯎꯔꯦ꯫ ꯃꯐꯝꯗꯨ ꯍꯩ ꯂꯩ ꯀꯌꯥꯃꯔꯨꯝꯅ ꯄꯤꯛ ꯊꯟꯅ ꯍꯧꯏ꯫ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯅꯥꯀꯟꯗ ꯑꯆꯧꯕ ꯏꯐꯨꯠ ꯑꯃꯈꯛꯁꯨ ꯎꯏ꯫ ꯍꯥꯏꯔꯤꯕ ꯏꯐꯨꯠꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅ ꯇꯔꯨ ꯇꯔꯨꯅ ꯈꯣꯡ ꯃꯆꯥ ꯃꯆꯥ ꯀꯌꯥꯃꯔꯨꯝꯗ ꯆꯦꯟꯊꯈꯤ꯫ ꯏꯁꯤꯡ ꯈꯣꯡ ꯃꯆꯥ ꯑꯃꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛꯇ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯕ ꯎꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯒꯤ ꯃꯄꯥꯗ ꯂꯪꯖꯥꯗꯨ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯎꯔꯦ ꯈꯨꯟꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯥꯏꯒꯤ ꯃꯆꯥꯃꯨꯛ ꯅꯤꯡꯊꯤꯖꯕꯤ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯃꯇꯥꯔꯣꯏ ꯀꯌꯥꯃꯔꯨꯝꯒ ꯂꯣꯏꯅꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯂꯪꯖꯥꯁꯤꯅ ꯎꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯪꯖꯥꯗꯨ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯣꯝꯂꯥ ꯄꯥꯝꯕꯤꯗꯨꯒꯤ ꯃꯁꯥꯗ ꯇꯣꯡꯂꯒ ꯃꯖꯥ ꯏꯕꯦꯝꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯁꯦꯡꯅ ꯖꯥꯗꯨꯒꯔ ꯅꯤꯡꯊꯧꯗꯨ ꯃꯖꯥ ꯏꯕꯦꯝ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯖꯥ ꯏꯕꯦꯝ ꯑꯁꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ, ꯃꯇꯨꯡꯗ ꯇꯥꯟꯖꯥ ꯐꯪꯗꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯔꯒ ꯂꯩ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯇꯥꯔꯣꯏ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯪꯖꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯆꯞꯂꯒ ꯑꯇꯤꯌꯥꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯪꯖꯥꯗꯨꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯃꯃꯩ ꯊꯪꯗ ꯅꯤꯡꯊꯧꯗꯨ ꯑꯔꯥꯞꯄ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯦ꯫ ꯃꯐꯝꯁꯤ ꯌꯧꯔꯕꯗ ꯃꯍꯥꯛ ꯈꯔ ꯅꯦꯝꯂꯞꯅ ꯑꯃꯨꯛ ꯄꯥꯏꯔꯝꯃꯤ꯫
ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ ꯁꯛꯍꯦꯜꯂꯕꯤ, ꯑꯩꯒꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯁꯤ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯄꯨꯔꯒ ꯅꯅꯤꯡꯇꯝꯅ ꯔꯥꯅꯤ ꯑꯣꯏꯅ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯐꯖꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯒ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯊꯦꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃꯗꯤ ꯀꯔꯤꯃꯇ ꯈꯨꯝꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯀꯞꯄꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯀꯞꯀꯅꯨ, ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯗꯨꯅꯤ." ꯃꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯗꯨꯗꯤ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯅꯤꯡꯈꯥ ꯊꯝꯕꯗꯨ ꯄꯤꯕꯤꯌꯨ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ." ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃꯈꯛ ꯂꯩꯔꯝꯂꯦ꯫ ꯀꯣꯅꯨꯡꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯀꯣꯅꯨꯡꯒꯤ ꯁꯨꯃꯥꯡꯗ ꯊꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯀꯣꯅꯨꯡꯁꯤ ꯑꯃꯗꯤ ꯀꯣꯅꯨꯡꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯑꯉꯛꯄ ꯐꯪꯅ ꯐꯖꯔꯕ ꯂꯥꯏꯔꯩꯕꯥꯛꯀꯨꯝ ꯅꯤꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯔꯪ ꯑꯔꯥꯛ ꯂꯩꯇꯦꯡ ꯃꯌꯥꯝꯗꯨꯁꯨ ꯂꯥꯏꯅ ꯁꯦꯝꯕꯒꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯑꯉꯛꯄ ꯈꯔꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯒ ꯑꯃꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯨꯗ ꯃꯤꯅꯥꯏ ꯀꯌꯥꯃꯔꯨꯝ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯀꯌꯥꯃꯔꯨꯝꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯁꯦꯡꯅ ꯀꯣꯅꯨꯡꯁꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯥꯔꯒ ꯊꯝꯕ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯨ ꯌꯧꯔꯕꯗ ꯃꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯕꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯁꯨꯝꯕ ꯄꯦꯜꯍꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯤꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯖꯥ ꯏꯕꯦꯝꯃꯁꯤꯗ ꯃꯍꯥꯛꯅ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯔꯨꯕꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯕꯨ ꯄꯦꯠꯊꯍꯟꯕ ꯍꯥꯏꯕꯁꯤ ꯈꯨꯗꯛꯇ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯊꯝꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯆꯤꯜ ꯃꯄꯩ ꯃꯄꯩꯅ ꯀꯣꯅꯨꯡꯗꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯥꯗꯨꯒꯔ ꯅꯤꯡꯊꯧꯗꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯀꯣꯅꯨꯡꯗ ꯗꯔꯕꯥꯔꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯉꯥꯏꯅꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯄꯨꯝꯕꯅ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯁꯤꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯤꯡꯊꯧꯅ ꯊꯕꯛ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯃꯇꯝ ꯁꯥꯡꯅ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯊꯦꯝꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯖꯥꯗꯨꯒꯔ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯤꯅꯨꯡꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯟꯕ, ꯂꯧꯁꯤꯡ ꯂꯩꯕ, ꯍꯧꯅ ꯂꯣꯟꯆꯠ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯒꯨꯟꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ, ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎꯁꯤ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯋꯥꯈꯜꯁꯤꯅ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯅꯥꯏ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯝ ꯀꯣꯏꯊꯣꯛꯂꯨꯁꯨ ꯍꯥꯏꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯕꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯂꯝ ꯀꯌꯥ ꯐꯥꯎꯔꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯩꯊꯪꯗ ꯃꯖꯥ ꯏꯕꯦꯝꯃ ꯃꯥꯡꯈꯤꯕ ꯂꯝꯗꯨꯗ ꯊꯨꯡꯂꯨꯔꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯐꯝ ꯈꯪꯗ ꯃꯥꯡꯈꯤꯕꯗꯨꯗ ꯐꯨꯝꯕꯪꯅꯔꯒꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯇꯤꯊꯤ ꯑꯣꯏꯅ ꯊꯨꯡꯂꯕꯗꯨꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯂꯝꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯩꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯃꯍꯥꯔꯥꯅꯤ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯃꯍꯥꯔꯥꯅꯤꯒ ꯎꯅꯕ ꯆꯪꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯂꯥꯏꯒꯨꯝꯅ ꯅꯤꯡꯊꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃꯈꯛ ꯊꯦꯠꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯁꯛꯇꯝꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯋꯥꯍꯪꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯁꯤ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤꯗ ꯈꯨꯔꯨꯝꯂꯒ ꯋꯥꯁꯛꯏ꯫ ꯃꯍꯥꯛꯅ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯐꯪꯅꯕ ꯊꯤꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯗ
ꯈꯨꯠꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯄꯦꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯍꯦꯛ ꯄꯨꯔꯛꯄꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯆꯥ ꯏꯕꯦꯝꯃ ꯊꯤꯕ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯊꯤꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯇꯣꯏꯅ ꯁꯤꯕ ꯇꯣꯉꯥꯟꯕ ꯃꯌꯦꯛ ꯍꯛꯄ ꯈꯨꯗꯣꯞ ꯑꯃꯈꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯔꯒ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯂꯥꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯇꯝꯃꯤ꯫ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛꯇꯨ ꯐꯥꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯣ, ꯃꯍꯥꯛꯁꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯋꯥꯅ ꯀꯨꯞꯂꯒ ꯊꯝꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯅꯍꯥꯛꯅ ꯆꯪꯂꯨꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯆꯥ ꯏꯕꯦꯝꯃꯗꯨꯗꯤ ꯃꯥꯒꯤ ꯇꯦꯅꯋꯥꯗꯨ ꯃꯅꯥꯛꯇ ꯂꯩꯖꯔꯕꯗꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯖꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯇꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯇꯦꯅꯋꯥꯗꯨ ꯄꯨꯔꯒ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯇꯦꯅꯋꯥꯗꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯨ, ꯑꯗꯨꯒ ꯄꯣꯟꯗꯨ ꯄꯥꯏꯔꯒ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯥꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯗꯨꯅ ꯊꯦꯡꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯄꯣꯟꯒꯤ ꯇꯦꯅꯋꯥꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯇꯦꯅꯋꯥ ꯑꯃꯈꯛ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯣꯟꯕ ꯇꯦꯅꯋꯥꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯇꯧꯔꯨꯒꯗꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥ ꯇꯦꯅꯋꯥꯗꯨ ꯄꯥꯏꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯁꯛꯇꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯎꯈꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯖꯔꯝꯂꯦ꯫ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯕ ꯀꯥꯎꯏ꯫ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯇꯦꯅꯋꯥꯗꯨ ꯄꯥꯏꯔꯛꯂꯒ ꯀꯔꯤꯃꯠꯇ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯅꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯦꯅꯋꯥꯗꯨ ꯈꯨꯕꯥꯝꯅꯨꯡꯗ ꯍꯥꯞꯂꯒ ꯀꯥꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯋꯥ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯖꯥꯗꯨꯒꯔ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯈꯤ꯫ ꯃꯇꯝꯗꯨꯗ ꯇꯦꯅꯋꯥꯗꯨ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃꯅ ꯀꯞꯂꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯦꯅꯋꯥꯗꯨꯅ ꯈꯪꯂꯦ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨꯗ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯄꯗꯨ ꯈꯪꯂꯦ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤꯕ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯇꯦꯅꯋꯥꯗꯨꯅ ꯃꯕꯨꯛꯅꯤꯡ ꯐꯥꯊꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯃꯍꯥꯛꯀꯤ ꯇꯦꯅꯋꯥꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯤꯡꯂꯝꯕꯗꯨꯗ ꯃꯍꯥꯛ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯦ꯫ ꯊꯃꯣꯏꯗ ꯃꯁꯤꯕꯨ ꯑꯩꯒꯤ ꯇꯦꯅꯋꯥꯗꯨꯔ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧꯗꯨꯗ ꯇꯦꯅꯋꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ ꯁꯛꯍꯦꯜꯂꯕꯤ, ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯑꯩꯁꯤ ꯅꯪꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯅꯤ꯫ ꯁꯦ ꯌꯦꯡꯉꯣ, ꯃꯁꯤ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯀꯤ ꯅꯠꯇꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤꯅ ꯄꯤꯔꯛꯄ ꯄꯣꯠꯁꯛꯇꯨ ꯎꯠꯂꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯄꯣꯠꯇꯨ ꯎꯕ ꯃꯇꯝꯗ ꯇꯦꯅꯋꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛ ꯊꯥꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯅꯋꯥꯗꯨꯅ ꯃꯍꯥꯛꯁꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅꯤ, ꯎꯃꯪ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯦꯡꯅ ꯇꯦꯅꯋꯥꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯈꯨꯠꯇ ꯎꯃꯪ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯦꯡꯅ ꯄꯨꯅꯅꯕ ꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯇꯦꯅꯋꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯨꯟꯅ ꯇꯥꯕꯗꯨꯗ ꯇꯦꯅꯋꯥꯗꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯎꯆꯦꯛ ꯃꯇꯨꯒꯤ ꯃꯁꯥ ꯑꯃꯈꯛ ꯄꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯪꯖꯥ ꯑꯅꯤꯅ ꯆꯤꯡꯕ ꯀꯥꯡꯄꯣꯠ ꯑꯄꯥꯏꯕꯤ ꯑꯃꯈꯛ ꯃꯅꯨꯡꯗ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯇꯦꯅꯋꯥꯗꯨ ꯍꯥꯞꯆꯤꯜꯂꯒ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯄꯥꯏꯍꯜꯂꯛꯈꯤ꯫
Maza ibema amadi ningthau masadu yamna thuna kangpotuda tongkhatle aduga atiyada wangna paikhatkre. Matamsida asomda jadugar dudi hek tumthakiba matam oiramme. Mahaki mamangda maza ibemadu kanagumba amana puraga satkre haina mang amakhak manglamme. Matamduda ningthaudu mitkap khangthok thorae. Aduga mahak langza amakhak olaga maza ibemagi leifamda pasillakhi. Lairamdabaduda amuk mathakta paikhalak tanaraklamme. Adubo mahak khare khajik thengkhre. Mahak na makhoibu tanaba phangkhidre. Kadomda chatkrabagi haiba phauba khanglamde. Masidagi mahak kham thengna saubadagi thaudoksi kanana tauribano haibadu khangnabagi-damak mahakki mitranggi lairiktu thiraklamme. Thaudoksi masanupana sathabani haibasi khangbadagi chenkhriba makhoi animak loinamak hatlage lemna thararoi haina khankhre. Adudagi ningthaudu makokna migi makok panba yamna sathiba achauba uchek amakhak olaga masanupagi matung inarakhi. Amaromda hana khujin thaurang tawraga leiriba umangi lairembina lambida akanba nonglai nusit tohalaga jadugar ningthaudu ngaihak amuk thenthahalammi. Asomda ningthau masaduga maza ibemagadi konungda yorakpadagi mama amadi mapaga unarammi. Tanjasida umang lairembidu yamna khonglai thuna laklaga haire. Ishusa phattaba jadugardu lakpana halani. Nakhoi animak thuna khudaksida luhonglo. Natrabadi mahakki mitrangna pumnamak mangba tare. Khudakta ningthau maharani na amaiba kauraga laison tinson tauraga makhoi ani luhongle. Luhongbadu hek loibaga jadugar ningthaudu yorakle. Asawbana lakhatlaba jadugar ningthaudu mahak masagi asengba saktamda olakhi. Aduga lairamniba khudingmak halage haibagi mataugum karino khangdaba amuba machugi mahi amakhak mayamduda langsilakki haina taurammi. Khudak aduda lairembina mahakki mitranggi saina tingthoklaga haiba matamda jadugardu mahakna pariba mahidu masa matomta haijinjarammi. Khudakta mahak gyan manglaga leimaida tukhi. Matungda machanupi huralobagidamak ningthau amadi maharani na jadugar ningthaudu kaisum sangda thamki. Jadugardu gyan tarakpa matamda mahak kaisum sang manungda leiramle. Aduga mahakki mitranggi sakti pumnamaksu makhibagum taurammi. Amuksu khalli mahakna asuk yamna tamthina makhoibu manghanlagi hotnarubani. Aduba hojik phauba aibu halamdi haina khaluba matamda angakpa amasu phaurammi. Mapana gyan tarakpaduda puksel chauraba ningthau masa aduna mapabu ngakpirammi. Aduga mapabu thadokpikhi. Kaisum sangi thongdu hek hangdokpa matamda jadugar ningthaudu khudakta uchek macha amakhak onkhre. Aduga yamna sauna macha amadi umangi lairembiduda chairamlaga mahak pairaga chatkhi. Masigi matungda leibaksida ningthau masa amadi maza ibemadu nungai yaifana pamkhirammi.